ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯃꯟ ꯈꯨꯝꯕ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯃꯟ ꯈꯨꯝꯕ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯑꯁꯣꯝꯗꯅ ꯌꯨꯝꯂꯣꯝꯗꯅꯤ ꯊꯥꯔꯤꯛꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯒꯤ ꯃꯤꯍꯨꯜ ꯈꯪꯆꯣꯡ ꯈꯪꯆꯣꯡ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯏꯁ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯁꯤꯅ ꯑꯁꯨꯛ ꯃꯁꯣꯡ ꯀꯥꯡꯅ ꯃꯤꯍꯨꯜ ꯂꯥꯡꯂꯤꯕ ꯑꯁꯤꯅ꯫ ꯍꯦ ꯇꯥꯏꯕꯪ ꯄꯥꯜꯕ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯅꯍꯥꯛꯅ ꯅꯅꯥꯏ ꯃꯍꯥꯛꯄꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨꯗꯣ꯫ ꯃꯍꯥꯛꯄꯨ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯆꯣꯛꯊꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯕꯤꯒꯅꯨꯗꯣ꯫ ꯑꯁꯤ ꯍꯥꯏꯖꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯊꯝꯖꯗꯨꯅ ꯃꯤꯍꯨꯜ ꯀꯥꯡꯂꯤꯕ ꯑꯗꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯂꯣꯝꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯔꯤꯛꯇ ꯑꯁꯨꯝꯅ ꯄꯥꯎꯗꯝꯂꯔꯦ, ꯏꯇꯩꯃ ꯏꯇꯩꯃ ꯏꯇꯩꯃꯧ ꯀꯧ ꯀꯧꯗꯨꯅ ꯌꯨꯝꯂꯣꯝꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ ꯊꯥꯔꯤꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯇꯩꯃꯗꯤ ꯏꯪꯈꯣꯜꯗ ꯂꯩꯌꯦ, ꯂꯥꯛꯂꯒꯦ ꯂꯩꯔꯝꯃꯣ ꯑꯗꯨꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤꯕ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯒꯤ ꯑꯐꯤꯡ ꯑꯐꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯀꯔꯤꯗꯧꯔꯕꯒꯦ ꯅꯍꯥꯛꯅ ꯏꯐꯤꯡ ꯐꯤꯡꯂꯤꯗꯨꯅ? ꯃꯥꯡꯒꯣꯜꯗꯁꯨ ꯀꯥꯈꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯅꯇꯩꯃꯅꯦ ꯐꯤꯗꯥ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯈꯤꯒꯦꯀꯣ꯫ ꯏꯇꯩꯃ ꯌꯥꯔꯅꯤ ꯐꯤꯗꯥꯒ ꯅꯅꯥꯎꯅ ꯂꯥꯛꯆꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯅ ꯉꯛꯅ ꯇꯟꯍꯟ ꯍꯪꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ꯫ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯇꯥꯆꯧ ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯌꯨ, ꯅꯇꯩꯃꯗ ꯁꯦꯡꯅ ꯇꯝꯃꯣ꯫ ꯁꯦ ꯍꯥꯏꯌꯣ, ꯅꯈꯣꯏ ꯇꯥꯆꯧ ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯟꯐꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯊꯥꯔꯤꯛ ꯈꯪꯍꯧꯗꯅ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯏꯇꯩꯃ ꯁꯦ ꯏꯇꯩꯃ ꯃꯤꯠ ꯄꯥꯡꯉꯣ ꯏꯇꯩꯃ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯆꯥꯎꯇꯣꯟꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯍꯧꯒꯠꯂꯣꯁꯦ, ꯍꯧꯒꯠꯂꯣ ꯄꯂꯦꯝ꯫ ꯑꯁꯨꯝꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤꯗꯤ ꯀꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯊꯥꯔꯤꯛꯄꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯥꯔꯤꯛ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯅ ꯋꯥꯃꯩꯒꯨꯝ ꯆꯥꯛꯂꯝꯃꯤ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯅꯠꯇꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯝꯅ ꯃꯊꯪ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯇꯧꯐꯝ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯌꯣꯟꯗꯨꯅ
ꯃꯅꯤꯁꯅꯥꯕꯨ ꯑꯃꯨꯛ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯅꯤꯁꯅꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯃꯍꯥꯛꯁꯨ ꯑꯃꯨꯛꯇꯤ ꯂꯣꯟꯅ ꯂꯣꯟꯅ ꯊꯥꯔꯤꯛꯇ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤꯠꯆꯥꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯐꯝ ꯐꯝꯅꯔꯤꯕꯁꯤꯡ ꯑꯗꯨ ꯄꯪꯂꯥꯞꯇꯤ ꯂꯥꯞꯅꯕ ꯅꯠꯂꯝꯗꯦ꯫ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯔꯤ꯫ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯝ ꯄꯨꯔꯛꯄꯗ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯈꯣꯡꯅꯦꯝꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯔꯤ꯫ ꯈꯣꯡꯅꯦꯝꯅ ꯑꯁꯨꯝ ꯀꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯔꯤꯛꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨꯗ ꯈꯣꯡꯅꯦꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯎꯔꯤꯕ ꯆꯦꯡꯂꯧ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩꯍꯥꯛꯀꯤ ꯏꯃꯤꯠ ꯑꯅꯤꯁꯤꯅ ꯑꯗꯨꯛ ꯁꯣꯏꯗꯅ ꯇꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯒ ꯏꯐꯝꯗ ꯂꯛꯅꯔꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯃꯈꯜꯂꯤꯕ꯭ꯔꯥ? ꯍꯥꯏ ꯏꯅꯥꯏꯁꯥ, ꯌꯦꯡꯉꯨꯅꯦ ꯇꯨ, ꯃꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯂꯥꯟꯃꯤ ꯑꯃꯅ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯑꯦ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩꯗꯣ꯫ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯊꯥꯔꯤꯛ ꯍꯥꯏꯅ ꯀꯣꯂꯣꯏꯕꯅꯤꯗꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯔꯣꯝꯗꯒꯤꯅꯤ, ꯏꯅꯦ ꯀꯨꯟꯗꯥꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡꯅꯤ, ꯍꯥꯏꯕꯗꯤ ꯏꯅꯦ ꯀꯨꯟꯗꯥꯂꯩꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯡꯅꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯊꯥꯔꯤꯛ ꯍꯥꯏꯕ? ꯁꯛꯀ ꯆꯨꯒ ꯀꯌꯥꯗ ꯑꯣꯟꯊꯣꯛꯅ ꯆꯨꯅꯈ꯭ꯔꯦꯗ꯫ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯄꯣꯝꯁꯥꯠꯅꯕꯤ ꯊꯥꯔꯤꯛ, ꯃꯍꯥꯛ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯂꯝꯃꯤ, ꯑꯦ ꯀꯔꯤꯅꯣꯗ ꯑꯉꯝꯕ? ꯑꯉꯝꯕꯒꯤꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯃ ꯏꯕꯦꯝꯃ ꯑꯅꯤꯁꯨ ꯂꯩꯔꯤꯕꯗꯨꯗꯤ꯫ ꯈꯣꯡꯅꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯁꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯃꯤꯊꯤꯕꯣꯡ, ꯅꯆꯤꯟ ꯅꯔꯩ ꯑꯗꯣ ꯀꯦꯟꯒꯦꯔꯥ? ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯗꯨꯅ, ꯑꯉꯝꯕ, ꯅꯅꯥꯏ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏꯖꯔꯔꯣꯏ, ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯈꯣꯡꯅꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨ ꯈꯪꯅ ꯆꯠꯂꯨ꯫ ꯈꯣꯡꯅꯦꯝ ꯑꯩꯍꯥꯛꯅ ꯃꯤꯇꯥ ꯈꯝꯗꯥꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯐꯪꯗꯅꯗꯤ ꯇꯣꯛꯂꯔꯣꯏꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯁꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯗꯣꯂꯥꯏꯊꯛꯇ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯄꯣꯠꯁꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯃꯣꯝ ꯅꯥꯏꯇꯣꯝ ꯁꯥꯆꯕꯤ ꯀꯨꯁꯨꯝꯒ ꯌꯥꯎꯅ ꯃꯊꯪ ꯃꯊꯪ ꯃꯅꯥꯏ ꯀꯌꯥꯁꯤꯡꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯕꯖꯥꯏ ꯕꯦꯡꯒꯨꯜ ꯈꯣꯡꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯇꯥꯅꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ प्रजा ꯄꯨꯝꯅꯃꯛ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ, ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯈꯣꯡꯅꯦꯡꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯨꯟꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯊꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯔꯝꯃꯤ꯫ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯂꯣꯛꯆꯥꯎꯄꯨꯝꯒꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯋꯥꯡꯂꯦꯝꯕꯅ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯡꯂꯦꯝꯕꯅ ꯃꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯒꯠꯆꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯌꯥꯝꯕꯨꯡꯍꯜ, ꯅꯅꯥꯏꯅ ꯄꯨꯅꯦꯝꯖꯔꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫
ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯥꯎꯇꯣꯟ, ꯏꯅꯥꯎꯇꯣꯟꯅ ꯅꯌꯥꯝꯕꯒꯤ ꯅꯥꯛꯇ ꯇꯍꯥ ꯂꯥꯛꯄꯗꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ? ꯑꯗꯨꯛ ꯍꯥꯏꯌꯨꯗꯣ ꯇꯥꯁꯤ꯫ ꯋꯥꯡꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯁꯨꯝꯗꯧꯕꯅꯤꯗꯣ ꯌꯥꯝꯕꯨꯡꯍꯜ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯏꯅꯤꯡꯊꯧ ꯌꯥꯝꯕꯨꯡꯍꯜꯁꯨ ꯑꯗꯨꯃꯛ ꯈꯪꯕꯤꯔꯤꯕ ꯑꯗꯨꯅꯤ꯫ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯅ ꯉꯁꯤꯃꯛ ꯂꯝ ꯀꯌꯥꯁꯤꯡꯗ ꯃꯍꯥꯛꯀ ꯂꯝꯕꯥꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯃꯤꯆꯝ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦꯗꯣ꯫ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯆꯨꯝꯕꯅꯤꯗꯣ ꯏꯅꯥꯎꯇꯣꯟ, ꯏꯅꯥꯎꯇꯣꯟꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ? ꯅꯌꯥꯝꯕꯗ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ꯫ ꯋꯥꯡꯂꯦꯝꯕꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯍꯤꯡꯆꯥꯕ ꯃꯩꯗꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯈꯛ ꯅꯅꯥꯎꯇꯣꯟꯅ ꯐꯪꯖꯩꯗꯣ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯉꯝꯊꯣꯛꯅꯕ ꯍꯥꯏꯕꯁꯤ ꯅꯅꯥꯎꯗꯤ ꯄꯥꯝꯖꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤꯗꯣ꯫ ꯅꯅꯥꯎꯅ ꯂꯥꯟꯐꯝ ꯀꯌꯥꯗ ꯌꯦꯛꯅꯕ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯂꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯗꯤ ꯇꯁꯦꯡꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯍꯟꯖꯅꯤꯡꯗꯦꯗꯣ ꯌꯥꯝꯕꯨꯡꯍꯜ꯫ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯆꯨꯝꯕꯅꯤ, ꯍꯤꯡꯆꯥꯕ ꯃꯩꯗꯤꯡ ꯑꯁꯤꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯆꯤꯡꯄꯨꯔꯦꯜ ꯋꯥꯡꯂꯦꯝꯕꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯎꯅꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯗꯥꯒꯦ ꯈꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯨꯡꯅꯗꯤ ꯎꯅꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯂꯩꯕꯥꯛ ꯑꯃꯅꯤ, ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯌꯦꯡꯊꯤꯅꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡꯍꯜ, ꯅꯅꯥꯎ ꯋꯥꯐꯝ ꯑꯃꯇꯪ ꯀꯥꯡꯊꯣꯛꯆꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯕꯨꯡꯍꯜꯅꯁꯨ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯏꯅꯥꯎꯇꯣꯟ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯋꯥꯡꯂꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯥꯝꯕꯨꯡꯍꯜ, ꯁꯨꯝꯗꯧꯕꯅꯤꯗꯣ, ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯗ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯁꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯎꯅꯁꯤꯡ ꯑꯁꯤꯗ ꯑꯀꯟ ꯑꯊꯧ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ, ꯃꯈꯣꯏꯒ ꯍꯥꯟꯅ ꯉꯝꯊꯣꯛꯅꯔꯨꯆꯣ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯉꯝꯊꯣꯛꯅꯔꯁꯤ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛꯇ ꯊꯩꯗꯣꯛꯈ꯭ꯔꯁꯤ꯫ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯅ ꯑꯗꯨꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯕ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯊꯝꯍꯧꯔꯁꯤ꯫ ꯃꯁꯤꯗ ꯌꯥꯝꯕꯨꯡꯍꯜꯒꯤ ꯀꯔꯤ ꯀꯔꯝꯕ ꯃꯣꯠ ꯂꯩꯕꯤꯕꯒꯦ? ꯃꯅꯥꯎꯇꯣꯟ ꯂꯨꯆꯤꯡꯄꯨꯔꯦꯜ ꯋꯥꯡꯂꯦꯝꯕꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯎꯅꯆꯤꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯂꯥꯟ ꯄꯥꯝꯖꯗꯕ ꯅꯤꯡꯊꯧ ꯑꯃꯅꯤ, ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯂꯩꯕꯥꯛ ꯑꯃꯅꯤ, ꯃꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯕꯨ ꯊꯥꯒꯗꯧꯔꯤꯕ? ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯌꯥꯡꯂꯩꯆꯥꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯤꯡꯗ ꯃꯅꯥꯎꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯕꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯗꯨꯅ ꯎꯅꯆꯤꯡ ꯂꯩꯕꯥꯛꯀꯤ ꯀꯨꯝꯃꯩ ꯐꯤꯌꯣꯡ ꯇꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯊꯨꯡꯂꯔꯦ꯫ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯅ ꯍꯦꯛ ꯊꯨꯡꯂꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯕꯥꯛ प्रजा पुनमक कीबना मक्लाब थक थक निकलम्मी। हिंचाब मैदिंगना निंगथौ पोइरैतोंदा महाकी लंबा पियु साथेंगनगे हाइदुना हंगतचरबा अदुददी निंगथौ पोइरैतोंना लैबाक मिया मांगदा लाउथोक्तुना खंगहल्लबदा कनागुंबा मियोय अमत्तसु थौना फना चोंथोरकलमदे। मतम अदुदा अंगंबा खोंगेम फावबा मसोंग फलंबा अदु हौजिक्ति अतेब तावबा हुई अमगुमना अदुमक तुमिन्ना लैरम्मी। मतम अदुदा
ꯊꯧꯅꯥ ꯐꯅ ꯂꯥꯏꯔꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯄꯥꯔꯤ ꯃꯅꯤꯁꯅꯥꯅ ꯑꯣꯏꯅ ꯊꯣꯔꯛꯂꯦꯗꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯝꯅꯔꯝꯃꯤ ꯍꯤꯡꯆꯥꯕ ꯉꯁꯤꯗꯤ ꯃꯅꯤꯁꯅꯥ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯍꯜꯂꯒꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯅ ꯃꯅꯤꯁꯅꯥꯕꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯨꯔꯕꯁꯨ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯃꯅꯤꯁꯅꯥꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯑꯋꯥꯕ ꯃꯇꯧꯁꯤꯡ ꯂꯣꯏꯅꯅ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯃꯥꯟꯖ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯊꯧꯖꯥꯟꯕꯤꯔꯦꯗꯣ ꯃꯅꯤꯁꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯊꯧꯅꯥ ꯐꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯒ ꯑꯔꯣꯏꯕ ꯈꯣꯡꯐꯝꯗ ꯅꯝꯅꯔꯗꯨꯅ ꯍꯤꯡꯆꯥꯕ ꯃꯩꯗꯤꯡꯒꯤ ꯃꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯔꯨ ꯄꯔꯦꯡꯁꯤꯡ ꯑꯗꯨ ꯊꯠꯇꯨꯅ ꯃꯉꯛꯁꯝ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯊꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯔꯦ ꯃꯇꯧ ꯑꯗꯨꯗ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯅ ꯃꯅꯤꯁꯅꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯄꯟꯗꯨꯅ ꯁꯛꯅ ꯁꯣꯟꯅꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯈꯠꯂꯛꯂꯝꯃꯤ ꯑꯊꯧꯕ ꯃꯅꯤꯁꯅꯥꯅ ꯌꯥꯏꯐꯔꯦ ꯑꯁꯨꯝꯅ ꯃꯅꯤꯁꯅꯥꯅ ꯑꯁꯣꯛꯄ ꯃꯁꯥꯗꯒꯤ ꯏꯈꯦꯡ ꯀꯌꯥ ꯁꯤꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯂꯩꯗ ꯋꯥꯟꯊꯔꯛꯇꯨꯅ ꯈꯨꯗꯛꯇ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯈꯔ ꯊꯣꯛꯍꯜꯂꯛꯇꯨꯅ ꯃꯅꯤꯁꯅꯥꯕु ꯂꯥꯏꯀꯠꯅꯔꯦ ꯃꯇꯧ ꯑꯗꯨꯗ ꯊꯥꯔꯤꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯆꯩꯅꯥ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯅꯤꯁꯅꯥꯒꯤ ꯑꯁꯣꯛꯄ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯃꯅꯤꯁꯅꯥꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯄꯨꯡꯐ ꯐꯒꯠꯂꯛꯂꯝꯃꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯂꯦ ꯃꯍꯧꯁꯥꯒꯨꯝꯅ ꯃꯍꯥꯛ ꯊꯕꯛ ꯁꯨ ꯅꯣꯝꯕ ꯉꯝꯂꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯤꯁꯅꯥꯅ ꯆꯤꯡꯗ ꯃꯈꯣꯏꯒꯤ ꯄꯥꯝ ꯎꯕ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯥꯏꯔꯦꯟ ꯈꯔ ꯍꯦꯛꯂꯛꯂꯒ ꯍꯥꯎꯁꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯊꯥꯔꯤꯛꯅ ꯃꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯑꯃ ꯌꯦꯞꯇꯨꯅ ꯈꯨꯜꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯈꯠꯂꯛꯄ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯅꯤꯁꯅꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯁꯅꯥꯁꯨ ꯈꯪꯍꯧꯗꯦ ꯊꯥꯔꯤꯛꯀꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯈꯪ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜ ꯑꯗꯨ ꯃꯄꯥꯟ ꯂꯥꯡ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯃꯊꯟꯇ ꯈꯥꯝꯕ ꯅꯪꯍꯧꯗꯦ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯃꯄꯥꯟ ꯊꯣꯛꯈꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯄꯨ ꯏꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯊꯥꯔꯤꯛꯅ ꯏꯀꯥꯏꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯖꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯏꯅꯦ ꯑꯃ ꯌꯨꯝ ꯄꯥꯟꯈꯤꯕ ꯏꯅꯦ ꯈꯣꯏꯗ ꯀꯣꯏꯔꯛꯄꯅꯤꯗꯣ ꯃꯅꯤꯁꯅꯥꯅ ꯇꯞꯂꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯣ ꯑꯗꯣ ꯏꯆꯟ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦꯗꯣ ꯏꯆꯟꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯈꯪꯍꯧꯗꯅ ꯊꯥꯔꯤꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯂꯠ ꯇꯧꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯊꯥꯔꯤꯛ ꯀꯧꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯅꯤꯁꯅꯥꯁꯨ ꯊꯥꯔꯤꯛꯄꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯊꯥꯔꯤꯛꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯁꯅꯥꯅ ꯊꯥꯔꯤꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯈꯣꯡꯅꯦꯝꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯍꯧꯔꯝꯃꯤ ꯈꯣꯡꯅꯦꯝꯅ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯍꯥꯛꯅꯁꯨ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯍꯪꯖꯕ ꯁꯥꯔꯤ ꯈꯪꯒꯅꯤꯗꯣ ꯃꯅꯤꯁꯅꯥ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯣꯡꯅꯦꯝꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯝꯕ ꯃꯃꯤꯗ ꯈꯧꯁꯥꯕꯗꯤ ꯑꯃꯨꯛ ꯏꯁꯥ ꯏꯊꯟꯇ ꯈꯪꯗꯨꯅ ꯇꯣꯛꯆꯅꯤꯀꯣ ꯈꯣꯡꯅꯦꯝ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯂꯝꯃꯤ
Hai, aduk machong pang naidabadi ahakpa chairak phangera. Angamba nanai lanjare. Nanai bu amukta ngakpiyudo. Madudagi khongnem Manisna na chatke tauriba aduda asumna khamduna kauraklami. Ho itaw Manisna amukta ngai khoba. Aihak pura angamba khongnem amadi mahaki khongburoi aduga Manisna gi manakta changsilaklami. Aduga Manisna bu yengduna angamba khongnemna makha tana hairaklami. Itaw Manisna sumdo wanido nahak pu ining thongna ngasimak sana konungda khongling lau haiduna aihakta wafam aduk sinarakpanido. Aihak itaw gi yumdasu changjarure. Itaw di pamda chatki haiduna panthongna takpira ido. Hoi angamba nanai aihak soidana sana konungda chachagido. Khongnemna nokphet tawna asumna makha taraklami. Angamba haina kaubiganuda itaw haina hekta koloi mingongna sido. Aikhoi ani marup sanasi kari kaibage itaw Manisna asi haiduna khongnemdi akhaba minok amaga loinana noklammi. Adubu Manisna di icham chamna marup ama oibagi matawni khanjaduna makhoi punna nokminarami. Sana konungdani majaibe makusumdi kumhai phiong pangthokpa numit aduda thauna phana Manisna na hingchaba maidinga mayok yaduna mapabung ningthau poirei tongi ijat pu leibak mangda kanbikhiba madudagi hauna mahaki thamoi nungda apam nungsi ama phaurakhrabani. Maduna maram oiraga mahakna mapabung ningthau poirei tonda asumna hangatchakhibani. Ipa ibungo namom wafam amata hangatchagedo ningthau poirei tona makha taraklami. Ipagi imom kari wafam oirabano. Ipada hekta hayu maja ibema kusum no phet tawna makha taraklami. Sumdo wanido ipa ibungo akanba tamba saphaba Manisna mahakna ipagi mai ngakledo. Maram aduna mahaki sintha amatangdi ipana pibibana phattabra. Ningthau poirei ton wakhan munna khalaba matungda asumna hairaklami. Achumba maknido imom ipana su Manisna mahaki damakta karigumba kharadi mana oina khudol tamge khallibani. Adubu mahaki samu hakchang ase masi hana amukta phagalakpa ngaikhisi. Mahaki mafam amadi laibak miyam khangna pirage haina ipana lepledo. Matam khara adu ngainaba tanido. Asumna ningthau poirei tona Manisna gi matik mathauna phaba adugidamakta laibak miyam khangna angamba lanmi gi luchingba amagi pham pibirami. Madudagi Manisna su haujikti laibak miyamna mahakpu angamba Manisna haina ikai khumnarami. Laibaki thawai kaya amadi sana konungi thawai kaya Manisna thawai hakchang yauna puba horaklami. Asumna marak maraktasu Manisna tharikka loinana unaduna thamoi thamoi gi wasu phongdoknaduna nungsi lambida khongdaba horaklami. Matau adudadi angamba khongnem hena mita khamdaba phattaba wakhalsu asum khanba helaklami. Nongmagi numit amada sana konungdagi ningthau poirei tona mahaki manai kharaga loinana kariguma thabak ama chathokluge haiduna thorakpaga mapa hek chanana khunja amana phibam sokna kanna chelaktuna thawai wana ningthau poirei tongi mafamda asumna hangatcharami. Iningthau khunja aikhoi khara mamangi asuppa chingsang asida sing chanduna leiringai tamthiraba pamba kaijau ama thoraktuna aikhoi ahungi manungda ani amadi sarak tamduna yaibi thawai manghauredo. Nanai aihak khaktamak thawai asi hingjanaba nanthokcharakle. Asi haiduna khunja adu laimaida wanthakirami. Khudak aduda ningthau poirei tona yathang tautharaklami. Tabra inaisa haujingmak nakhut chaba khulai paiduna mamang chingsang asida
ꯄꯟꯊꯕ ꯇꯧꯗ ꯆꯪꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯌꯥꯎꯗꯨꯅ ꯑꯉꯝꯕ ꯃꯅꯤꯁꯅꯥ ꯑꯉꯝꯕ ꯈꯣꯡꯅꯦꯝ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯀꯌꯥꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯤꯡꯁꯥꯡ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ इखंग खंगौदना मोंगसोंग मरुमदगी पांब कैजाव अमना चोंगथोरक्तुना लानी अमबु थवाई लौरम्मी असुमना मखोई पांब कैजाव अदुगा अकनब मओंगदा लांथेंगनरक्लम्मी Hoi, 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 पांब कैजाव से, हालो, 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 ओय या हालो 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 पांब कैजाव से हालो हालो माइकई सलाई खंगदा पांब कैजाव अदुसु लानमीसिंग अदुगा लांथेंगनरम्मी पांब कैजाव अदुना लानमीसिंग अदुगी मरक्ता मखोंगदा लाकपा याव मखुत्ता चिकपा याव कयामसु असो अपन नंगहलम्मी अदुगा कैजाव अदुसु मसा सोकपा कयाम यावरम्मी खंगहौदना खोंगनेमबु कैजाव अदुना लाके हाइदुना तौरक्पा मिकुप अदुदनी मनीषनाना खंगौदना खोंगनेमगी मखुत पाइदुना चिंथोक्लम्मी मतम अदुमक्तदा अंगंबा खोंगनेमना खंगखिबा अदुगा चप मानना उनसिंग लैबाकी ngमखै परिंगी असुक्पा उमंग अमगी चिदाइदा निंगथौ वांगलेम्बा लोइनना खोंगबुरोइसिंग अदुगा वारी सानरंबा अदुदा निंगथौ वांगलेम्बना सेलुंगबा खोंगनेमगी पाम्बोमदा पोप पोप थारकपा अदुदा अदुमक वाखल हंजिलक्लम्मी असुमना निंगथौ वांगलेम्बसु महाकी मनाइसिंग अदुगा मरैबाक्ता हनखिरमी सेलुंगबा खोंगनेमसु महाकी खोंगबुरोइ अनिदुगा लोइनना मयुम माइकई पांगना चटखिरमी मतम अदुदा मोंगसोंग मरुमदा लोतुना लेरंबा लानगंबीना थोरक्तुना मचिंदा असुमना सोलक्लमी करिगुंबा लंगला लंजिन लिखुन खरदी सोइदेना फंगलगनिदो